Sana KONUNG MITYENG MAKHA Ibudou Pakhangba THOUGAL SHINDUNA Punsi Chengjen Niba Thouram among NGASI LANGTHABAL KUNJA AWANG LEIKAI LEIBA Ibudou Pakhangba Khuvam Da Pangthokkhre Punsi Chengjen Niba Thouram Aduka Mari Lainana Jennings Hanagi Director Laishram Devena Hai Wariga Thago Natuna Laklaba Life of Len Ase Kannaba Lekai Asegi Miyamna Committee Semtuna Ngaksen Bigi Tabak Chataba Ase Aduki Matik Apenopoi Life of Asegi Maninda Chair Liba Lairam Ase Lunana Lehenaba Honabada Amadi Laisang Ase Samgat Naba Honabada Ngamba Mating Pagan Haina Suk Bahana Fonduke Ibudou Pakhangba Thougal Loop and Ama Sembiraga Kigi Manipura Waridigi Holak Lavadugumba Kubum Mase Liangdana Development Taunaba Tambiriba Adualuina Hak Posungasi or Pibirakana Yahon Biribasi Kuam Punumaki Aina a Punumako Hagna the Luxabaga Tagas of Fundoksari Luina Masizagasi Lirabanina Hariba Uwa Pambis and get Hadana environment LEIKAI still Leibasi, Ainside Kairibasi, Ananaba Kamiam Sangana, Kui Praketi Kanosuki Kanji, I walk on Senate Tamzari, Masi Shango Sakumatamda, Agi Saitagi Hajavatare, a Tawayaba, Mayamna Habirapa, Tawayaba, Agi Tartagi, Amzabado, Kachagani Haina, I see Tawuluki, Sinaw Sinsida, and Noluna, Nissinjari.